pausing pijuri Manipur lengakna kumja lishing ani kuntaruki April amadigi hauraga lakadoriba sen bachahi manga asida pangthokadaba project singi matangda tara taruk suba finance commission gi mihut kangbuga unaduna kupna khannakre Hanagi MLA ani yauna punna miyoi tarani thoi ngasi Congress Party da yaukre Hauzik fauba local body singi mikhal pangthokpa ngamdriba asigi maram pigatabani haina CLP leader Okram Ibobina state asida paliba BJP lengakta hangkre None district ke Kambiron village tagi naha ama faduna fuba chaiba taukiba thaudokta Chenabani haiba lona thingkraba lup sore pagi member mari Manipur police ta fagat pangamkre Amadi security force na lokhalakpa cheksin thaurangi manung channa Kakching district ki laimanai laimaton chingda chathakiba thiba humbagi thabakta khutlai kaya fagat pangamkre ISCOM Manipuri News Medyang tabiriba pumnamakpu taram nokcheri miyamda pau pijari bi hak ruksana shermini paumucha kaina pijari Tara Taruk Suba Finance Commission gi Chairman Dr. Arvind Panagaria na luchingba miyoi tara nithoina saba Commission gi team amana Manipur gi Chief Minister Nongthongbam Biren Singh amadi Mahaki Council of Ministers singa unanaba Chief Minister gi Secretariat ta ngasi ayuk pung 8:30 rom taba matamda mifam pangthokre Commission gi Chairman Dr. Arvind Panagaria na luchingba team asida maru oina Commission asigi member Ajay Narayana Ja Annie George Matthew amasong Manoj Panda yauri Commission gi team asi ngarang ayuk Imphal da thunglakibani ngasigi Finance Commission gi team asina maru oina Chief Minister N Biren Singh Mahaki Council of Ministers Singh Manipur government ki makok thongba officials singa unaduna ingkumja lishing ani kuntaruk ki April amadagi hauraga lakadoriba sen bachahi manga haibadi 5-year plan asida pangthokadaba tongan ba scheme sing amadi project singi matangda wa khanakre state government ki maikai dagi ngasigi mifam asida central sponsor schemes CSS ke khuthangda center na piriba funding commission da thambaga loinana lakadoriba chahi mangada pangthokadaba thabak singi grant in aid ke senfam singi demand thamki masigi damak Manipur government ki maikai dagi PowerPoint presentation supi ki hairi Finance Commission ki team asina state asida tongan ba trade commerce and industries rural and urban local body amasung political parties singi mihut singasu unaraba yai haina thajanari masiga loinana akhanaba mifam kharada Chatuna state government amasung local bodies singna paikhatpa thabak singsu hakthengnana yengsilaba yari team asina tongan ba level da mifam sing pangthoklaba matungda Imphal thadok tringai mamangda paumi singa ngasi nungthel unaduna team asina Manipur gi khongchat asiga mari leinaba wafam kaya paudam lamki Nakal amaromda Numit nini gi khongchatta Imphal da thunglakhiba tara taruk suba Finance Commission gi team adubu ngarang numidang Chief Minister Nongthongbam Biren Singh na mahaki official banglo da taramno okhi social media da thagalakhiba warol amada N Biren na commission gi members singbu taramno okli matung tarakpada commission asiga faminaduna tongan ba lamkaya da Manipur gi chawkhat tharang thabak kaya paikhatpa ngamnaba honagani hairi tara taruk suba Finance Commission asigi chairman Dr. Arvind Panagaria, Mahaki Loinabi Amita Panagaria, Commission gi Secretary SH Ritvik Pandey, Commission gi Member Singh Ajay Narayana Ja, Annie George Matthew, Dr. Manoj Pandey, Saumya Kanti Ghosh na Chingba, Commission asigi miyoi kayabu N Biren Singh, Minister Singh, MLA Singh, Amadi, Manipur High Court ki Chief Justice Yauna Taram na okhi.
Hojik fauba state asida paliba BJP laingak asina local bodies singi mikhal pangthokpa ngamdriba asigi maram pigadabani makoina tauning bata tauraga center amadi state ta leiriba BJP kangbu asina democracy asi loisinlage hairibara India ge constitution asisu segairaga amuk hanna constitution irage hairibara haina Congress legislature party ge luchingba ama oiriba MLA Okram Ibobi Singhna hojik leiriba BJP laingak asida hangkhre Mahaki wafam ase ngasi BT Park ta leiba Congress Bhavan da pangthokiba party asida nauna changlaklaba member tarani thoibu party asida taramna okpagi thauram amada haikibani ngasi ge taramna okpagi thauram aduda MP Dr Bimol Akoijam amadi MPCC President K Meghachandra yauna party asigi maru oiba miyoi kayana saruk yakhi ngasi Congress Party da changlaktuna taramna okhraba miyoi sing adudi Sagolban AC da JDU ticket ta mikhal thengnakiba hanagi MLA Dr Khwairakpam Loken Tamai AC gi hanagi MLA Kikhonbau Nyomai Tamenglong ADC gi hanagi member Mari amadi social worker Tarukni taramna okpagi thauram aduda makhatana Okram Ibobina haikibada Panchayat District Council Municipality gi yauba urban local bodies singi mikhal hojik fauba pangthokpa ngamdabagi maram hojik leiriba BJP gi laingak asina pigadabani center da amadi state asida paliba laingak asi hek haurakpadagi hauna dictator gi laingak mawongda makhoina tauningbata tawduna lakhrabani makhoigi dictator gi laingak asi matam amadadi suksoi soidana makhoigi ni haiba mirep thokpirak loidaba matang adu makhoida yaraklagani hainasu CLP leader Okram Ibobina fongdokhi None district ki Kambiron village chagi chahi kulhumdoi suraba Joshua Kamai faduna fuba chaiba taukiba thaudokta chenabani haiba lona thingkraba loop sore pagi member Mari Manipur police na fagat pangamkhre makoi Mari adu police ki akhandaba operation amada ngarang Imphal East ki urup mayai laikai dagi fagat pangamkhibani faraba member sing adudi Hijam Nikhil Singh chahi kuntaret Hijam Thanglen Maitai chahi kuntra Thongam Ningthem Singh chahi kuntra ganithoi amadi Gobin Ilangbam chahi kunmapani makhoidagi SLR rifle ama 303 rifle ama Maruti Gypsy ani amadi chingnaningai oiba potlam kaya amasu fagat pangamkhre makhoi marina faduna thamjilamba drug sijinnabani haiba miyoi ani amasu rescue tauki haina police na thadorakpa cherol asina makhatari Central Force amadi Manipur Police ki apunba kangbu amana ngasi ayuk anganbada Kakching District ki Laimanai Laimatonching gi mafam singda thiba humbagi thabak chathabada 9mm pistol amadi grenade ama yauna khutlai kaya fagat pangamkhre ayuk ki pung taruk tagi Nipan ge minute kuntra fawba chatkiba operation aduda 38.8 tear gas gun ama magazine ga konana country made 9mm pistol ama ahangba carbine magazine ani 36 hand grenade ama detonator ama kapayariba 9mm round ahum kapayariba M16 rifle gi round ani 303 rifle gi ahangba cartridge ama AK rifle gi ahangba cartridge ani tear smoke shell nipan charger ga konana bofang handset ama helmet ama hand glove jura ama military belt ama jungle boot amaga konana atay potlam kaya amasu yauri thaudok asiga mari leinana Waikhong police station na case ama lokhatuna thijinba hokre hairi Nakal amaromda ngarang Manipur Police ki kangbu amana Churchanpur District ki Tuibong Bajar da leiba dukan amadagi foreign liquor kaya fagat pangamkhre fagat laba potlam sing adudi beer can kunmathoi whiskey bottle chamagamanga amadi rum bottle kunnithoi ni fagat laba beer amadi yungang sing adu lupa lishing nifuga nithoiga chahum muki value oigani hairi Hojik lamdam asida thokliba thaudok wathok kharada tongan ba miyoi kangbu kharana arambai tengol gi ming sijinnaba thengnare hairiba thaudok sing asiga lup asiga karimata mari leinade haina arambai tengol general headquarters ta thadorak pacherol amana sengdorakli asigumba thaudok ama thoglakpa matamda
Mari lainaba miyoi singna miyam da pau sandokringe gi mangoina na Arabai Tengol gi General Headquarters tagi achumba adu hana khangdokpiyu tongan ba organization kharana Arabai Tengol gi mingso payaba mawongda pau sandokliba ase ifurup masil gi marakta pau fauna ba wat pagi mami chauna tari mari lainaba organization amadi miyoi singna makhata na asigumba aranba pau sing asi sandorakpa taragadi maduda Arabai Tengol na makhoi gi mayokta khudakta thabak paikhatlagani Loop asigi control room operator Laishram Robinson na Thadorak Pacherol Amada Makata na Fongdorakli. Joint Director Veterinary and Animal Husbandry Bishnupur District Mityang Makhada Bishnupur District Veterinary Office Amadi Bishnupur District Milk Cooperative Union Limited ka khutsam naduna FMD gi mass vaccination camp amangasi Bishnupur District ki oinam da pangthokre mass vaccination tawbagi thauramduda Veterinary Department ki Joint Director Dr. Tongbram Bidyarani Veterinary Officer Dr. Thangjam Rina Dr. Khuraijam Dhananjoy Dr. Nambam Sunita Amadi Mobile Veterinary Unit Dr. Laibak Nganbi Maibam Union gi President Maliam Nganba Chongthamsu Saruk Yaduna Oinam gi Sasan Chamanga Henbada Foot and Mouth Disease FMD vaccine kapthoki vaccine kapthokpagi camp aduda Dr. Tongbram Bidyarani na Fongdokhibada Yumda yokpa Sasanda Foot and Mouth Disease na Nabana Sasan Singna Sangum Thokpa Watpa Amadi Machapokpa Watpana Sanloiba Lomi Singda Amang Bakaya Mayok na Hali India Laingak na Kumjalishing Ani Kun Mga Fawbada FMD Asi Control Taunaba Amadi Kumjalishing Ani Kuntra Fawbagi Manungda Laina Asi Marufang Namuthatnaba Pandam the Free Vaccination Program gi Saruk Ama Oina Oinam Dasu FMD Vaccine Kapthokpani Haiki The India government na akoigi flagship program ama oina akoigi FMDC purapuri eradicate tongnaba haidana akoi countries le eradicate tongnaba haidana 2025 ta hoi pura control thamaga aduga 2030 da masi eradicate tongnaba haidana thamako pandamni akoigi national animal disease control program haiba makha da chathara jarakani aduna akoigi manipur da so khoi department na free of cost ta sai round khaido akanda akoigi vaccination chathara jarakani Manipur Lenga ki Department of Minority Affairs OBC and SC gi Senthang Makhada MOBEDS na implement tawduna CM's Lairik Haiminasi program gi saruk amo oina class 8 tagi 12 fawagi mahairoi singi damakta tha taruk chathagadaba free remedial coaching class sing asi ching amadi tampaki khangdatlaba coaching center amadi school singda pangthokli yairipok ta leiba the Antarctic English School da su hairiba coaching class sing asi mahairoi da sel amata tinghandana mapung fana pangthokli haina school asigi authority na khanghalakli coaching class sing asi merit wang na leiba oja sing na takpi tambiri haina su phongdorakli ado akoina yamna strict oina coaching si changselli ado masigi kanabasi chhatra singda akoina comment lawjabada dum phangi haina chhatra singna adumaina mot pb amadi parents singna so masigi kanaba mathang desu hairiba coaching si sinbi nanabagi tongan ba district atai dagi institute mayam dagi ado parents mayamna sigumba coaching si kharagi hena pak sanna tobinaba mayam gi request yam lai ado sarkarna adu so akoi honorable chief minister na so am interest lawani na mathangi chahi gi su taunanaba akoi gi budget ta paisa yauraga leire aduna angang sing yawhallaga government tawriba khudong chaba honorable chief minister gi pandam masigi vision ase akoi gi mayam na kana basi lobi ona adumaina thamjage sigi CM gi lai agency haiba program akhada mobet na sinbirakpa tha taruki remedial coaching class ase aingonda ai opinion da de yamna isada kanai aina khalle aina class ta gyan tahodaba part yawba taragasu aikoina mobet ki coaching class ase yawbada samasai gi subject samna hairabada bio chemistry physics english laiba singsida doubt lai matamda aina sigi respective teacher singduda doubt hangaga adum doubt clear tawba ngamjai financially sonba imung singi damakta su yamna kanaba amane na lawjai
Universal Friendship Organization UFO na sinduna nongpok ngak naba hangduna thamliba nongpok pana tengo lakpa loisang itham moirang purelgi ngamkhai ngak liba UFO maitei laloi singi damakta yairipok Vishnu Naha Youth Federation Women's Wing Groups ki ima ibel singna nongmada changdraba yadraba acha athak sing amadi shel oina lupa lishing amaga chahum tengbang piramkhri masigi dama UFO Central Committee gi maikei dagi ikai khumnaba ulakli Lamgon Sonaigi Naha Singi Oiba Mifam Ama Ngarang Amuthoi Sangit Vidyalaya Chandpurgi Auditorium Hall da Chinglem na pangthokpaga loinana Young Manipuri Council Assam YMCA gi member Tarat na saba mapungfaba Sonai Masa ama semkhre nauna semlaba Sonai Masa gi thaububa singi di President Oina Moirangthem Bisanta Vice President Oina Mutum Krishnamani Secretary Oina Thaunaujam Vidyananda Assistant Secretary Oina Thaunaujam Bikrant Amadi Finance Secretary Oina Nauna Khallaba Laurembam Birjitni Ningthemcha Manglai Sana Mangangna Mifam Mapu Oina Pangthokiba Mifam Aduda Mayai Tangba Lokhiba YMCA gi President Roman Luang Social Worker Oinam Krishna Chandra Singha Amadi YMCA gi Advisor Dr. Raju Khumujamna Maru Oiba Wafam Kaya Thamduna Naha Singi Pukning Thaugatki Hauzik Sanabagi Pau Pijuri SAINCOE Lucknow na yumbu oiraga tha asigi manga dagi taret fawba pangthokiba Inter SAI Wrestling Tournament Manipur gi SAI STC Imphal na gold medal ama silver medal ani amadi bronze medal manga punna medal nipan lawba ngamkhre SAI STC Imphal gi damak gold medal lawkhiba wrestler na S Chawba Chanu silver medal lawkhiba wrestler ani na KH Thonba Chanu amadi KH Laichan Chanuni bronze lauraba wrestler singna L Jessica Chanu M Deepa Chanu E Vidyasagar S Tomthin amadi N Tyson ni SAI STC Imphal gi team da punna wrestler kun amadi official ahumna saruk yaki wrestler kun gi manungda nupi wrestler taruk amadi nupa wrestler taramari ni SAI STC Imphal gi team official singda M Ramani Chanuna nupi gi team coach Sumit Sehrawat na nupa gi coach amadi G Dhanachandrana team manager oikhi Haukiba November amadagi Mari Fauba Yonu Sobot amasung Jar Sports Complex Tashkent Uzbekistan da pangthokiba World Jeet Kundo Championship 2024 da India gi mahut sinduna saruk yakiba Manipur gi mapari singna gold medal lawraktuna chauna mai pakpa ngamkhre haina Manipur Mixed Martial Art Association na miyam da khangalakli Championship asada mai paklaklaba sing adudi Master Longjam Mangal Sana Maitei Indian team coach cum coordinator Master CH Prem Chandra Singh amadi Indian team manager Master Chingambam Sana Hen Bamaitei ni Miyoi Singh ase Grandmaster Sankarna Lal Gihara Founder Jeet Kundo India amasung Association of India Jeet Kundo Foundation AIAJF ki lamjeng makhada saru yarubani Hauzik aroibada maru eba pau amuk hanna pijori Manipur laingak na kumja lishing ani kuntaruki April amadagi hauraga lakadoriba senba chahi manga asida pangthokadaba project singi matangda tarataruk soba finance commission gi mihut kangbu ga unaduna kupna khanakre Hanagi MLA ani yauna punna miyoi tarani thoi ngasi Congress Party da yaukre hauzik fauba local body singi mikhal pangthokpa ngamdriba asigi maram pigadabani haina CLP leader Okram Ibobina state asida paliba BJP lengak ta hangkre None district ki Kambiron village tagi naha ama faduna fuba chaiba taukiba thaudokta chenabani haiba lona thingkraba lup sore pagi member mari Manipur police ta fagat pangamkre
amadi security force na lokhalakpa section thaurangi manung channa Kakching district ki laimanai laimaton chingda chathakiba thiba humbagi thabakta khutlai kaya phagat pangamkhre Pungja sifawagi oina ISCOM na sandokchaba Manipuri matangas da lojuri mityeng tabiri ba pumnamapu kaina nabayathang nijari